Ahanba maktada subscriber singbu ikogno khurumjari ngasi ayhagna anoba wari ama puduna laksari mayam punna taminasi ayuk anganbagi afaba ayingba nungshini kungangdugi mana masing yonfam market adu nungti numit khudingi matawgum mahai magi pochai yonaba honarami bazar adugi marakta icham samba fijolda masak matawda watabi sangkholna Singlembi security amatasu yauraktana yamna samna laklami saurakna mahak sahi kunthra manga muk surabini momo nokpa minokka loinana bazar aduda lairiba mipung khuding magna yengnerami amasung khangi madudi mahak ado mitop amani haiba kananasu khanglamdi mahak ado mafam adugi district magistrate ni haiba maming Arya Rathore Mahagna ensang napi yonba amagi mamangda leplami thela gari amada manamasing yonbi nupi amagi manakta mahak sahi kunthraga nithoi muk surabi amana manamasing yolami nupi adugi maithong aduda yamna wana honabagi mami maithong aduda tarami laibak adudagi humang marik su centeragi Aryana Nokfek tawduna hanglami inaw khamen asinba asi kaya pibagi nupiduna ngasidi khamen asinba asi kejida lupa kunpi ichegi kaya pambibano matangduda pigliba nupa macha ama school uniform da selagi aduga mama school thinbiro school chatpa thengne haiba school thengna yoradi ojana ibu fubirani haiba mama nasu nuksina ibungo ngayaktang ngaikho nangbu mangda lebliba anti asigi pot hana tamki ke ibungo angang dudi ningai tawrami yade mama ai haujimak hana thilu haiba mama asumna sanari bawari adu DM Aryana munna tarami aduga hairagi inaw angang adu hana thinbiruro ai nangi potfam se sangwiramge nupiduna nati isi karamna isibu sangalamgani DM Aryana karimata khanbirunu inaw phanaba adum ai sangwiramge haiba fare isi kara thuna halake ai angang adu puraga chakki DM Arya Rathore akoibada lairibasing adu asum yenglami ngayak lairaga Inspector Ranjib Yadav bike thoduna bazar aduda laklami mahak adu sahi nifu muki lengani mahakna DM Arya gi manak tamna thaujilaklaga khamlami aduga konjel khara kalapna hairagi nangdi mafamsida karam kadaidagi nangna karamba kandagi mana masing yolakpano mafam asidadi atopa nupi amana mana masing yonmani ne mahakti kadaida chatkre haiba Aryana Inspector aduda hairagi sir mahakti macha nupa ado school da thinba chakhibani ai ngahaktang magi potfam ase sanglaga lerambani matangduda nupi adusu laklami Inspector adu ubada nupi adu pakhallami nupi duna Sir Inspector ngasidi kari pambibage apamba hekta haibiyu Inspector na khamen asinba keji ama belandri keji ani aduga gobi keji ama piyu nupi duna kari mata haidana mana masing adu yamna thuna tamlami Inspector adusu paisa kari mata piramdana mana masing adu haplaga motor bike adu thoduna chakhi pumnamak adu ubada Arya Rathore angakpa phorami mahakna hanglami inaw karigino mahakna paisa karimata piramdana chatkriba aduga nangnasu karimata haidribana karigi nupiduna hairagi kari haigadabno ai khandri ai yamna sengna khangdi haujiki Inspector ado nuktigi asumna free da mana masing adu lawi aingondagi aina paisa hek hairuragana aingonda kihan khanghanba yamna tawi mahakna asumna karigi nang aingondagi paisa loge haiba nadraga nang yamna Thouna leirene nangi thela ase longtho haibro natraga nalada thudeglaga thado haibro mana aigi thela asi mangalabadi aidi imungi awan apa karamna menkatkani maram aduna ai mahakpu yamna ki amasung mangna haiba ado ai indaba yadi Aryadi wafam sing adu tabada yamna angakpa forami thajaramde madudi ain ngakpa mathau tawgadaba makhoina ainbu makhutta pai haiduna ainbu masana khongaunaba tarabadi aduga ainbu thoksadaba adugumba miyoising adubu chapchaba cheirak phangani amasung makoising adubu chapchaba para tambiba mathau tai Aryana amuksu hairagi inaw
asumna amuk tawraroi aigi ithodi prajasingbu achumba afaba ain khangna mathau tawhanba aduni inaw aigi phone number hairamge hayingsu thela asida pot yongani aduga inspector adu laklaga mana masing leibagi paisa piramba natraga piramdaba haiba aina sangyeng tawgani karigumba paisa piramdrabadi inspector adugi mathakta aina complain tawgani aingi asengba magun adu khangangani asumna mathangi ayukni thela aduda DM Arya Rathore na achamba fijol setuna mana masing adu yolami alu Kamen asinba gajar velandri amadi gobina chingba mana masing yolami Aryana maigai maribak asum yenglami ngayhaki matungda inspector adu motor bike adu thauduna laklami sumna manak tamna thaujilagi inspector aduna munna yenglaga hailagi nang ngasisu nangbu madugi nupi duga kari thonagi kari thongnabano haiba nang ngarangsu leplaga leirami aduga ngasisu mafamsida sir ai mahaki macheni mahak yumgi thabak ama leibadagi aina ngasi magi mahut sinjabani sir inspector duna yamna usittaba wahai watada nangdi mangondagi nasak yamna fajaba hele nasaktum yamna nungsiri haibane fare masigi wase toklasi ai gajar khara pami aduga fadigom su khara pibiro Aryana karisu haidana mahakna haidiba adu pirami inspector aduna satke hek tawbaga Aryana khara kalapna inspector ngaibiko inspector paisa piramdri haiba paisa piramo ngasidi mana masingi paisa adu piramu asum tawba yaroi haiba inspector duna saurapna kanagi paisa no haiba karigi paisa piduino aidi nungtigi free da lobani nangi nanau nupida hango madi karisu haidina nang aingonda wayamna nganganu Arya gi khonjel amukka hena kanna hairami nangnane mangonda yarasu aidi yaba ngamloi mana masingi paisa piramdaba yaroi aikhoisu paisa piraga mana masing asi leiribani masi hek yondaba matamda imung mai mutkadoribani nakhoina free da lauraga aikhoigi sakhau ase Thadatke haibro, thadatke khanbro haiba. Inspector adudi saubana mai haure. Inspector adugi mamit ado ngangsang nganglami. Karimata khanthadana. Arya Rathorgi makhazai da khubak tharam. Akanba khubak aduda Arya gi mamitagi mapi taragi. Adubu mabungning adubu phathanaba kanna honai haujik tuminna leibagi matam natri Aryana nangna nupi amada khut tharaba inspector nangna nupi amada khut tharaba nang madugi dandi chap chaba phangbatai inspector na nangubana aingonda takpiri bro aingonda ain twen gang yamna takpiri ne matangduda inspector aduna Arya gi masamsu pairaga singlami tanja yengduna masam adudi nanthoge Arya gi Thouna hanba leiti Aryana hairagi ai nangi nathakta police complaint tawgani nang mana masing singi chap chaba paisa pidaba yaroi inspector aduna haifetang noklaga nangna complaint tawgani haiba fanadum nokningi ne nanggumba Thouna phaba nupi sidi yamna leine nangse Thouna ga yam leire ne mana masing yonba amana police inspector amagi mathakta complaint noktum nokningi ne nang haujimak aina leiba ngamba mini nachin adu yamna ngangladi nang aina jela thamjingani khangaba wafam adu hairamlaga inspector adu motor bike adu thauduna chakhi Arya di mafamduda mathamoi da phumduna leiriba adu phongdok ningbana loirabani haujik fauba mabukning adubu phathajai ngahak thela adugi manakta famlaga mahaki phone adu lokthoklaga mana masing yonbi nupi adubu phone tawraga kaurami hairami madudi masigi inspector ase kaya yamna faubagi haiba adu ai yengba tare aduga aingi sakti kayamuk leibage haibadusu aduga aingi sakti khanghanba tare mahak fajana para tambidaba yadre Arya mayumda halaklaga fijol sing adu hongdoklaga fijol ama silami maithong aduda achumbagi damak thengnaba tabani amadi achumbabu puthok ningbagi mabuk ningda chap yungna khalami Arya Rathore micham amagi saklonda police station aduda laklami mafam aduda su kanana su mahakpu khanglamde station aduda sangsal laklaga inspector Ranjib Yadav mafam aduda leiramde Havaldar
amagi manakta sangsillaga ai complain ama tawba lakpani. Inspector Ranjib Yadav kadaida lay aduga nakhoigi SHO gasu unage. Havildar aduna Inspector Sardi yumgi thabak ama satkhri aduga SHO na field visit ama chathokri. Yaragadi ngayaktang phambiraga ngaiba yagani. Aryana tuminna famlaga makhoi lakpa ngairami. Haujiksu mahaki asengba adu taklamde ngayak lairabagi tungda SHO Arvin Pathak laklami. Mahakna urami Nupi ama famduna leiba adu. Nupi adu hek ubaga Arvin Pathakna mahakpo kauragi. Arvinna nang kanano karigino masida lakliba. Aryana sir ai mafamsida complaint ama report tawba lakpani. Arvinna fare adudi aigi cabin na sangsi. Cabin hek yaubaga nang report ama igani haiba. Adubu report idringai mamangda Chanong thaknaba paisa khara piba mathau taine. Mafamsida report ama ibada lising manga lawi haiba. Yauradi thuna lokthorau. Aduga adum nangna pamliba report adu iba hobadum yaragani. Asumna Aryana ingak nangna karigi paisa report ibagi paisa. Report ibada paisa karisu sangdabanida. Aduga nakhoina praja singdagi namduna lauribanine. Arvin na hairagi masida lakpa miyoi khuding paisa adu hainaba tawduna sat piramba ngaktani haiba. Karigumba paisa pidrabadi report iba adum tokle masidi nangi apamani. Report iu hairadi paisa piba taba. Aryana ngayak khallaga bag tagi paisa lising manga adu satoklaga table aduda thame. Aduga sida leijare haujikti report ibiro sir. Arvin paisa hek loksinbaga hayo kanagi mathakta report igadabano haiba. Hayo Aryana Inspector Ranjib Yadav ki mathakta igadaba report ni. Mahak Aryana wari pumba Arvin Pathakta tamlami. Mahakna kihan khanghanbana chingba thabak kaya ama sathai. Aina khajiktang mateng tawrubani. Aingondasu makhut tharami. Ai mahakpu aingi chap chaba chairak piba pami. Arvin khara khajik akiba phorami. Kharasu pakhallami hairagi. Inspector adudi aikhoigi senior ni. Mahakna mana masing khara free da lawba adubu kari ain soirage. Police haibasidi khara adum masana tawbani. Adum matamsiga sanabi haitare. Adum police haibasing sidi khara tawbani haiba. Matangduda Aryana pumnamak khanglami mafamsigi system asi soire haiba. Uniform aduna khunai asibu praja singbu ngak senbagi mahut Laira lejadaba singda hena khudong sahandre haiba. Mahangna karisu hairamdana police station adudagi thoki. Wakhaldadi makhoi sing ase para tambiba mathau tare haina khanduna chatki. Mathangi numini DM Arya Rathore mahaki asengba saktam aduda laklami. Lei machugi sari ama setuna government ki gari tongduna mahaki security single loinana laklami. Police station adu hek yaubaga Inspector Ranjib Yadav amadi SHO Arvin Pathak ki manakta sangsilai. Ngarangda uniform adugi marumda afawa saramba ngasidi mamai adu nongkhatpa ngamlamde. Ranjib Yadav na yamna pakhatna hairagi. Madam nahak kanano SHO Arvin nasu hairagi. Nahak ti ngarang su laklambadaine. Report ibiyu hairambadaine. Arya Rathorna yamna singlemna hairagi. Ai mafamsigi DM Arya Rathore nakhoi ani pullaga kana bu kihanbagi aduga praja singdagi namduna paisa sariba wafam adu hairakpada makhoi animak mamai maksinki. Arvin Pathakna hairagi. Madam nahak asengba DM oiragadi government ID amukta yengjage. Aryana bag tagi ID adu lokthokuna mamangna thamlam. ID adu ubadagi makhoi anigi kaplak adu nikpana loirami. Arvin na khongnei thuna madam adugi makhong paiduna haijarami. Aikhoina yamna lankhre madam. Aikhoidi nahak asi DM ni haibak sengna khangjadi. Inspector Ranjib Yadav su haijarami. Madam aikhoibu ngakpiyu matungda asumna amuk tawjararoi. Madam akhoibu ngakpiyu. DM Arya Rathorna nakhoi anina soikhre hekta hairaga yabanati. Nakhoi animak
खुदक असिदगी सस्पेंड तौरबनी सस्पेंड तौरबनी स्टेशन अदुगी ओइना असेंगबा अचुंबगीदमक सथबा अहानबा नुमिनि मखोय अनिना सथखिबगी मतुंग इन्ना नाकपीफम लैति अइना नखोय अनिबु ngasi ngakpirabadi makha tarakpada nakhoy anibu police station asigi thajaba adu mipum khudingna mangkhragani makhoy anina laimaidam makru kunthaduna Madam na hairiba pumba achumbani aikhoi ani ase ngakpifam thoktrabani adubu khudong chaba amadi pibiyu madam aikhoi punamak hongdokjage lairaba singbu ningthina bebar tawjage kanadagisu paisa chajararoi aduga ainbu ikutta chena paijage Ranjip Yadav na su hairami madam matung tarakpada asoiba hek tawradi aikhoibu suspend tawbagi mahut direct jail da thajinbiyu Aryana Makoi anida munna yenglaga fare nakoi animak chance amadi bibirage aduga kawganu masimadi kawba yade karigumba asoiba aranba paw ama hek fanglabadi nakoi anigi mathakta suspend nati direct jail da thajingani mafam duda haibadi police station aduda lairiba mioi pumbana madam Arya Rathore ki pauktak adubu tarami. Police ki uniform asi praja singbu kihennaba nati. Praja singbu ngakpi senbinabani. Makhoibu thajaba uniform set pa miyoi amana masagi uniform adugi izat khangdrabadi uniform adugi izat kananasu tawrakloi. Asumna numit adudagi police station aduki matik afaba asengba achumba Mathau Tauduna Asumna Matangsida Wari Asibu Tabiriba Kwaipunamak Amukahana Kok Nona Kurumjari Gasigidi Matangsida Tensinjari Mr. Wandersna any comment Lerigadi Makagi comment box ta comment isin birau Matamatangi Oiba Ano Anova Nungaiba Wari Sing Putokpangamba Ojage Queen Sang Suliba Ngamba Ojage Wari Yamasembada Matam Karagadi Changi Gasigidi Mr. Wandersna Amukahana Kok Nona Kurumjari any comment sing adu no bad comment Chin Thiraga Adraga Nungaitaba Waising Siznaraga comment toxin birakanu Gasigidi Kainarasi Ima Laibang Yaifare Thank you everyone.